Kuramjari, Times of Manipur gi Aul News meeting tabiri basingbo Sinthoi THOKCHOM amuka suhana taram noksari hauzik pungza sifau bagi maruiba pausing miyamda pizari. Chaukat lamjil da hidanaraba matam masida thaknaba isinggidamakta ningdon pomnaduna leiba asi laibak thibani haina RK Fortune Developer Private Limited ki Managing Director su oriba mathang sahigi anganba sarukta pangthoklaba yai haina panariba taranithoi suba Manipur Legislative Assembly mikhalda pachoi acida mirep oinaba thaurangliba RK Ramesorna phongdokhre. Wafam asing asi sangangai miyam gidamakta RK Ramesorna chahi ahum supna ising singduna miyam gi awaba koknaba gidamakta Village Water and Sanitation Committee changangai na RK Ramesorbu taramno okpagi thoromda phongdokhibani. Changangai Water Supply Campus ta pangthokiba thorom adugi matangda wa ngangladuna RK Ramesorna thaknanaba ising gidamakta miyoi marakta ningdon pomnaba haibasi yamna laibak thibani. Malem gi saukhat khongsata hidanaraba matam masida thaknaba ising gidamakta miyam marakta nungainadaba pamdaba thodok kaya thokpa asi nungaite. Changangai khulda lambi da ising tariba asi natana yumthonggi chakhumda ising tahananaba hotnagani. Engine na ising chingduna sizinaba haibasi tung koina chatnaba yaba khongthang ama nate ngasi miyam gidamakta chahi ahum ising chingliba asi miyam na saugatpadagini mai pakpa ngambani miyam ga loinana thabak yaubana mai pakpagi lambida lakpani miyam yaudana kaidaunungda mai pakpa ngamloi sangangai water supply asi haurakpadagi hauna hiram kharada adumak soirakpagi mami ama chauna tarakli soiribasing asi semdoknana hotnabada miyamna saugatpiyu thaknaba phaba ising ningthina phanglaba matamda chaukhatpa mating leiba khunai ama oiba ngamgani thaknaba isingi awaba kaya mayoknariba asi koknanaba hotnagani haikibaga loinana miyamgi saukhat thaurangi thabak ama tawrakpa matamda miyamga loinana matam supada satminnasi haiki. Sanaroi singna fana yamna talent leirabasu afaba chinjak sadrabadi kaidaunungda mai pakpa ngamloi haina Education Fisheries amadi Kadagi Minister S Rajen phongdokhre. Wafam asingasi Imphal West ki manung channa leiba Artificial Football Tapta Manipur lenga ki Youth Affairs and Sports Department na sinduna ngasidagi hauraga tongan ba Mashana kunga mangada tha taruk supna sathagadaba Regional Coaching Center haudokpagi thauramda phongdokhibani. Thoram adugi matangda wa ngangladuna Minister S Rajena sanaroi singna afaba chinjak saraba matamdata mai pakpa sanaroi ama oiba ngamgani sanaroi amana masagi haisingba kaya leirabasu afaba chinjak sadrabadi kaidaunungda mai pakpa ngamloi haurakliba sanaroi singbu afaba chinjak pijanaba aikoi khudingmakna hotnagadabani state asida BJP na lusingba lengak lakpadagi tongan ba hiram kayada ahongba purakpa ngamle oirakliba phibam singasigi miyamna lengak asibu saugatpanani lambi thong yauna tongan ba hiram kayada purakliba ohongbasing asi aikoina kaufam thokte loinana state cabinet famduna sanaroi amana mahakna tawruba thabak singbo sakhangbo oina pinaba tongan ba posting hapkiba lei miyoi amana mai paklakpa matamda pungning thogatpa haibasi tawphadraba thaudangni haiki. Kaisamthong Assembly Constituency Sinthungna chatkadaba miyamgi khongsat Mahesgi khongsat haina mingthonba khongsat ama ngasi Kaisampata leiba Mahesor Thaunaujamgi yumdagi khongsan ba hokre. RPA gi State President oibata natana mathang sahigi aganba sarukta pangthoklaba yai haina panariba taranithoi suba Manipur State Legislative Assembly mikhalda Kaisamthong acida mirep oinaba thaurangliba Ramesor Thaunaujamgi mayumdagi khongsan kiba khongsat adu maru oina lakliba election asi free and fair oiba mikhalama ohenba semja thumja laitaba khana chainaba yaudaba amade punna saukhatpa Kaisamthong AC ohensi haiba pandamda paudam puri loinana ngasigi thauram aduda Sinayok Kids haina mingthonba learning F amasu launch tawki ngasigi khongsat aduda lamdam asigi film lila amadi atai hiram kayada saknairaba miyoi kayana saruk yakibaga loinana laikai da leiriba angang singdasu Children's Day ga mari leinana athum ahausu yenthokhi. Mau Imphal Market Coordination Committee Imphal IPSA Akomluf Ifak Pandam Kanglamai Kil CLK KSA Mau Union Imphal and Mau Women Business Union amadi Mau Naga Women Welfare Association Imphal na sinduna ngasi hiyangai Mau Ningol Chakau bagi thawrabama pangthokre
Palace compound laiba Iboyaima Sumang Lila Sanglenda Pangthokiba Thoramaduda Langthawal SCG Hanagi MLA Karam Siam Mau Imphal Market Coordination Committee gi Chairman S Besi Mau Amade National and International Awardee Its Ibotom B Khulmansu Sarugyake Ningsing Bayai Maduday State Asigi Puari Dagi Hauna Ningol Chako Bagi Thoram Hyangagi Nini Panba Nimita Pangthok Naduna Lakli Nimit Asida Ningol Oibisingna Mabung Mokpasingi Yumda Chatuna Chaklen Chaminaba Madi Mabung Machalgi Nungsi Marida Hena Sesilhanba Madi Nungsi Marigi Sapongpam Oiba Kumai Amani Indian Women Football Team gi Hanagi Captain Durga of Indian Football Haina Sakhangnaribi Padmasri Oinam Bembem Devi ngasi Manipur lengakna achamba khudol piduna taramna okre Imphal West ki Langjing achawada ngasi dagi hauraga tha taruk supna pangthokadaba regular coaching center hawdokpaga mari leinana state lengakna Bembembu taramna okhibani Manipur lenga ki Youth Affairs and Sports Department na sinduna pangthokiba thoram adugi matangda wangangladuna Oinam Bembemna State asigi tongan ba lamda sintha pangliba singna sanaroi singbu saugatpiba tangai fade malemgi mafam khudingna state asigi sanaroi singna state asibu thengkhang kayada saktak tuna lakli oirekliba khudingmak asi state asigi miyamna sanaroi singbu saugatpadagini ngasidagi hauraga sathagadoriba regional coaching center sida yauriba sanaroi singbu uniform na singba singi matangda chauna khudongsa daba kaya mayokna tuna leiri Oirekliba phibam masi thoktananaba miyamna saugatpiyu haiki ngasigi thoramadуда state asigi minister Nongthombam Biren Youth Affairs and Sports ki minister Letpau Haukif Education Fisheries amadi Kadagi minister S Rajensu Sarugyaki Imphal Mayolda leiriba Khurai Assembly Constituency asi hiram kayada sothaduna leiri haina mathang sahigi anganba sarukta pangthoklaba yai haina panariba Taranithoi Shuba Manipur State Assembly Mikhalda Khurai Asida Mirep Oinaba Thaurangliba Haisnam Subasna Phongdokre Wafam asi ngarang ACSC gi polling number 3/5A amadi B gi miyamna Mikhalga mari leinana pangthokpa mifamda pangthokibani Phongdokhibani Khumidok mamang legaida pangthokiba mifam adugi matangda wangangladuna Haisnam Subasna Turel ahum phawraga cheliba Khurai Assembly Constituency gi miyamna ngasi su thaknanaba ising ningthina phangdana leire Khurai ACSC ising lawfam marang kaina leirabasu ACSC gi miyamna thaknanaba ising marang kaina phangdana leire state asida leiriba ACSC gi marakta Khurai ACSC yamna phibam sokpa AC ama oire lengakna Miyam gidamakta paikhalibes kim kayagi khudong chabasing ACSC gi miyamna ngasi su phangandana leiri sotharaba kaya asi menkhatnaba gidamakta lakliba mikhalasida miyam punna asepa phirep ama lominarasi haiki Hauzik oina di matang asida Times of Manipur gi auli news loisinjare meneng tabiri besingbo amukahna khuramjare